Hi mayam, ai wairok to darsim kawi. Babagi ming wairok modun. Gimachanu ni thabigai chal machi khunda pokpa chawbani. Isagi chahi 21 sure. I have class 10 phawba tamjaki. I have Ragab company gi makhada pochai yonbagi thabak thama panmuk tawduna leirambani. I have Christian Dharma Lambani. Aina Islam gi Dharma gi Jatna Lonchat Culture Amasung Mapubu Ningbagi Kanglon Niyom Niti Singbu Thamoina Pamjaba Amasung Achumbani Khanbaga Loinana Islam Dharma da Changjare. Aibu kanagumbi amana Aingonda da Changjare. Aibu kanagumbi amana Aingonda pressure pirakpa Khemlakpa Amasung kanagumba amaga Khangnakiba amadi Achikpa Mari Thambasu Laite. Muslim mayamna Aibu nungsibiyo Lausinbiyo Ai Ishana Dharma asida Pamjana Changlakpani. Video asi